ngasi ayu phong hiba tuan tuan ba manipuri si phong sing digi maru be I pausing khonga charaga manipur top channel gi mai kai digi mem la share taw zige du mem ngasi gi I pausing si mem ayamana ning ba kai ngai ba sum ngai to ba paung hena na me adu ba mem la share taw zaraki han bada positive oiraga sajina ba negative certificate purak pa laisha bi ama phare manipur yauna leba asigi mafam kya covid-19 positive oibigi sangka hena wong khalak padigi state asida atop state tagi sanglak pa miyoi sinda tangai fadana covid negative oibigi certificate yaudrabadi sangba yaroi hen athingma thamkhra tung asida sasinaba covid negative oibigi certificate paiduna miyoi kya sanglak khrabra haibigi singnaba leire miyamna singnariba wafam asimak asumbu oiraba yabigi mayek larab khudam ama oina masama positive oire haiba khanglaga sasinaba negative ki certificate paiduni imphal la lakhiba laisabi ama fare thawal gi deputy commissioner n bandana thulakpa sirol amana hai namthak toroga covid ki negative certificate pairaga hyderabad gi kolkata fauduna imphal tha sigi kungani thore thulakhibi laisabi du thawal district ki manungsana leiba Papaladi nupi masa mani magtha sigit kungani thoida indigo gi flight number 6E6708 ki seat number 18F ta tongduna Hyderabad ki Kolkata ra thungakhi namit asimak tari indigo gi flight number 6E6181 tongduna Kolkata gi Imphal airport ta faw lakhibane Imphal airport ta mathau tawduna leiba surveillance team na makhata na thibu humagi thabak sathabada hairiba nupi masa asi thasigi kunga mathoida covid-19 positive oiba laikre haiba khangmangam lakhibane mana numit aduda RT-PCR test tabu matamda covid-19 positive oiba thengna khraba tungda RAT gi sasinaba certificate ama paiduna Imphal airport ta lakhibane mana Imphal la thunglakhiba matam aduda mahaki apok amadi apok bisu loinaraga lakmina khi hairi mana satakhiba mathong huktaba thawong sigidama The Manipur Epidemic Diseases Enforcement of COVID Guidelines Regulation 2020 gi makhada miyasi lupa lising ani fine on thian kre loinana mang executive magistrate ki mamang da thokpagi khudong chaba leibaga CRPC 1973 section 110 gi makhada PR bon ama launagani haina su order asina makhatan haidi COVID positive oiriba nupi asi hauji hauji jenims ki COVID ward leiduna layengli haina su thajabi ya mafam dagi phangba pauna haidi amasum atopa pawmana mahai sangsing kalen suti thadokre manipur covid-19 laisat asigi oiragniba phibam asi yenglaga board of secondary education manipur amadi council of higher secondary education manipur affiliate tawa lenga ki mahai sang added amadi lanai school sing me amadigi kuntraga mathai fawba thama kalen suti thadokre lenga ki commissioner education school ti ranjit ngasi thokiba order amana hai state asida ani super web lakpaga loina covid-19 positive oiba migi masing asi leptan hengalagli phiba masida pamdaba thagdok sing tholakpa thingnaba amadi mahairoi sing da oza sing da amasu mama mapa oiba singi wakhal da loina atai stakeholder sing da fauriba akiba madi singnaba kya asi yenglaga phiba masi lengana kupnas senaraba matungda manipur gi governor na me amadigi me kuntraga matai fawa asi lenga ki school sing added school sing amadi lanai school sing asi tha ama kalen sti thadole hairi tongan ba institution singi principal vice principal headmaster natragana head mistress singna kalen sti manung asi school gi tangai phadaba thabak thoram sing pangthokpa yana bigdama teaching amadi non teaching staff sing miyoi mari manga numit khudingi oina roster semduna thabak suwana ba khan kre makhatana order aduda palibadi school singi mari lena ba authority singna online teaching amadi learning gi thabak thoram sing kalen chuti loiraga school hangdokpa natraga makhata ba order ama tholakpaga paikhatna ba yana ba sem sagadabani so hairi panba yabadi manipur lengang school sing thingna ba school singi teaching amadi non teaching staff sing di school da satna ba yauri bani haina paushin supali Makasa tarakpoina to papawam namu EC official sing mi hatpagi oil sa thagadabani court political rally miyam sinmada covid protocol thugai ba thingma ngamdabadagi haujiki covid ki phibam asi oihanbagi dama election commission gi official sing mi hatpagi maral siduna oil sa thagadabani haina ngasi ningthoka ba numita sinhai oina observance pikre Tamil Nadu gi Barur constituency da mirep oikiba AI ADM KR Vijay Baskarna bothi ba matam da covid-19 gi protocol nga khidi haiduna tharakpa petition amagi hearing Chief Justice Sanjeev Banerjee amasum Justice Santikumar Ramamurthy na saba bench amana sathaba matamda Chief Justice Banerjee na political parties in election matamda covid-19 gi protocol thugai bada election commission na kariguma thapak amata lakhot khidabagi damakta nungnang ba phungdokhi
Chief Justice asina haiki ngasi oiriba phibam asigi teksakti nakhoigi institution asini court ki order lairabasi political party singna rally pangthokpada makhoigi mathakta thabak amata lakhotkidi makhoigi election commission asi mi hatpagi maral sigadabani election commission gi standing council advocate Niranjan Rajgopalna both thiba matamda COVID-19 gi protocol nga hanana ba thabak lakhotki haiba wafam thamlakpa matamda chief justice na remand pikhi political rally pangthokpa matamdadi nakhoi atopa planet ta leirubra court aduda satakhiba wayel sathaba matamda me anida board ki counting sathaba matamda su counting book sing the COVID-19 gi protocol ngakpa ngamgadra haibagi nungnangba phungdokhi asigumba nungnangba si Tamil Nadu da leiriba COVID-19 gi license asigi matangda court su moto case ama register tawa matamda su phungdokhrabani haina pawsna palli atopa pawamana yumdagi marks upa mathau tare center COVID-19 sandokpagi sang angakpo phangna wangkhalakliba madi virus asigi strain kayamarum sandokpagi khudam sangnam kya phangniba asigi yenglaga yumda leiba matamdasu tangai fadana mark sizinaba mathau tare haina niti ayog ki member health Dr. BK Paul phungdokre pawgi mifam amada wa ngangladuna Dr. BK Paul makhatana hai levax sandoraliba COVID-19 gi anawa strain asi Loktil nasingba mahi manai sandokpa khakta natana nungsita phawba sandokpa ngami haina akhang hai singna mot phongdok naragli sigi yenglaga jeksin thorang asi hanadagi hena kansinba mathoktai maram chadana yumdagi thokpa amadi mi punba yariba makhai tawdana ba honagadabani imungda leiba mi ama COVID-19 positive oiba thengnarabadi imungda leiba matam ayamada marks asi sijinagadabani haiki maana makhatana hai anaba miyoi singna tangai fadana marks sijinagadabani adomaina nadaba miyoi singsu imungda atopa miyoi singa wari watai sanabada marks sijinabani hainabi tehengadabani loinana positive oiba miyoi yaroklabadi khudakta kana amataga sokna samnaba tawdana thamnaba honagadabani saira asida covid ki license asiga manaba layong sing ulakpa miyoi singna khudakta isolate tawduna lainabasu center na mangjongna khangan khrabani hiramsigi matang AIMS New Delhi ki director Dr. Randip Gulerian hai isara covid ki layong laklabadi test tawraga result ngairaga laibigi muhutta khudakta gi isolate tawduna laigadabani loinana hauzik ki matam asida covid ki license asigi layong manba uthoraklabadi miyoi adu test tawkibagi result laitriba phawbadi covid positive oire haina lawgadabani so hairi pawgi mi phamadura wa ngangladuna Union Joint Secretary Health Lev Agrawal hai marks uptaba miyoi ani onsinaduna wari sanaba matamda license asi launabagi sang asi sada maudra oi karigumba miyoi ani adumakna marks uplabadi license asi sandokpagi sang sada kuntra khaktani so hairi karigumba covid positive oiba miyoi amana social distancing ngakna satrabadi nimit kuntra ni gi manungda miyoi samriga tarukta license asi sandokpa yakhibagi oithokpa lei adubo covid appropriate behavior sing ngakna satlabadi license asi sandokpa yabagi sang asi sada 2.5 khaktani so hairi laiba asida hauji covid sandokpagi sang angakpa phangna hingalakpana yamlaba miyoi sing la yengnaba ana leng sangi infrastructure singda award pa kya lerakli masida sunatana virus asigi anawa strain kya marum tholakpa maramna laksinana ba honabada su khudong sada ba mayongnari lainga ki agency na hauji oiriba phibam asi kupna yengsinbada lakliba me thagi mayai salakpada license asi sandokpagi sang khwaidigi wangbu oiraba yai haina su pawsina makhatana su pannari bani amasu makhasa tharakpoina topa maruiba pawkhrana marks uptaba miyoi fagatnaba warep lawkhre manipur covid-19 gi ani suba web lakpaga loinana positive oiba miyoi gi masing nongmonom gi hingalagibasi yenglaga lainga na covid-19 gi SOP thuai basingna hena kanba miyeng sangnaba state consultative committee for covid-19 na lepna khre hari pausi asina phangwa paw man hai ngasi nungthul pung 5 taba matamdagi hauraga numidang pung 8 rom taba fawba chief minister secretary ta pangthokiba state consultative committee for covid-19 gi mi phamaduna state asida hauji oiraliba covid-19 gi ni suba web ki fium si haksin na khana ki hari pausi asina hai Manipur lengana gazette notification thoktuna covid license gi ngak thoknaba akhanaba khongthang amada miam tinma maphamda face mask uptaba miyoi sing lupa lising ama phawba fine thianbagi wafam laikhraba phawbada miamna fine adu thiramlaga mask uptabagi sanabi ama lakli besi yenglaga hena kansinma sairak pinaba mifam aduna lepnaki Miyam tinma maphamda marks uptaba miyoi sing police na fogatlaga jail la thamnaba madi fine su thianaba mifam maduna lepnaki state asida covid-19 license asi mapung fana thiengnaba ngamnaba kupna khanaki swairi pawsinai state asida vaccine gi stock yam selectri basi yenglaga makhatana vaccine lainaba wafam
ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅꯈꯤ ꯃꯤꯐꯝ ꯑꯗꯨꯅ ꯆꯍꯤ 95ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯀꯥꯞꯄꯗ ꯆꯪꯒꯗꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯁꯤꯟꯅꯅꯕ ꯈꯟꯅꯈꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯤꯅꯕ ꯂꯩꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯚꯦꯛꯁꯤꯟ ꯀꯥꯞꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯦꯞꯇꯨꯅ ꯊꯣꯛꯂꯛꯂꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤ ꯑꯃꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯃꯁꯥꯒꯤ ꯆꯍꯤ 19ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯁꯦꯝ ꯁꯥꯅꯕ ꯋꯥꯐꯝ ꯃꯤꯌꯥꯝ ꯑꯗꯨꯗ ꯈꯟꯅꯈꯤ ꯍꯤꯗꯥꯛ ꯋꯥꯠꯍꯟꯗꯅꯕ ꯑꯍꯦꯟꯕ ꯍꯤꯗꯥꯛ ꯂꯩꯁꯤꯟꯅꯅꯕ ꯋꯥꯐꯝ ꯈꯟꯅꯈꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕ ꯋꯦꯚꯀꯤ ꯃꯇꯝꯗ ꯁꯦꯝꯈꯤꯕ ꯂꯣꯀꯦꯜ MLAꯁꯤꯡꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯗꯨꯅ ꯀꯣꯚꯤꯗ ꯀꯃꯤꯇꯤꯁꯤꯡ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯅꯅꯕ ꯃꯤꯐꯝ ꯑꯗꯨꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯂꯨꯞꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯋꯥꯐꯝꯁꯨ ꯃꯤꯐꯝ ꯑꯗꯨꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯅ ꯀꯣꯚꯤꯗ-19ꯒꯤ SOP ꯊꯨꯒꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯂꯤꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯌꯦꯡꯂꯒ ꯕꯜꯕꯋꯟꯒꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯍꯧꯍꯟꯅꯅꯕ ꯗꯣꯛꯇꯔꯁꯤꯡ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ ꯅꯔꯁꯁꯤꯡ ꯑꯃꯗꯤ ꯃꯜꯇꯤꯇꯥꯁꯀꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯑꯊꯨꯕꯗ ꯑꯣꯔꯗꯔ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯍꯧꯍꯟꯅꯅꯕ ꯍꯣꯠꯅꯅꯕ ꯈꯟꯅꯈꯤꯁꯨ ꯍꯥꯏꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯨꯠ ꯍꯣꯁꯇꯦꯜꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯅꯕ ꯂꯦꯞꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯅꯧꯅ ꯂꯦꯞꯂꯤꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯁꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯂꯤ ꯊꯠꯄꯅꯤ ꯑꯦꯝꯁ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯂꯦꯞꯊꯣꯛꯈꯤꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯥꯏꯇꯦꯝ ꯈꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯃꯜꯗꯒꯤ ꯋꯥꯡꯅ ꯍꯦꯟꯒꯠꯄ ꯌꯥꯎꯔꯤꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯑꯃꯗꯤ ꯄꯨꯛꯂꯤ ꯊꯠꯄꯅꯤ ꯃꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯐꯤꯜꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯂꯂꯣꯟꯕꯁꯤꯡꯒ ꯂꯥꯎꯇꯨꯅꯔꯒ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯦꯝꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯄꯨꯟꯕ ꯏꯔꯩꯕꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡ ꯂꯨꯞ ꯑꯦꯝꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯀꯔꯁꯟ ꯈꯨꯃꯟꯆꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯊꯪꯒꯥꯜ ꯑꯃꯗꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕꯀ ꯃꯔꯤ ꯂꯩꯅꯅ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯀꯔꯁꯟ ꯈꯨꯃꯟꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯕꯤꯌꯔ ꯉꯥꯛꯍꯟꯅꯅꯕ DCꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯇꯒꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯕꯤꯌꯔꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯆꯠꯅꯍꯟꯅꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯁꯤꯡꯗ ꯂꯩꯉꯥꯛꯅ ꯈꯪꯍꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊ ꯁꯦꯃꯤꯂꯤꯌꯟ ꯂꯦꯡꯉꯦꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 13, ꯑꯦꯄ꯭ꯔꯤꯜ 19 ꯑꯃꯗꯤ ꯑꯦꯄ꯭ꯔꯤल 22ꯗ ꯅꯥꯏꯠ ꯀꯔꯐ꯭ꯌꯨ ꯃꯤꯌꯥꯝ ꯄꯨꯟꯕ ꯊꯤꯡꯕ ꯗꯨꯀꯥꯟ ꯍꯥꯡꯕꯅꯆꯤꯡꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯔꯗꯔ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯑꯣꯔꯗꯔꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯀꯛꯅꯕ ꯁꯦꯛꯇꯔ ꯈꯔ ꯀꯣꯝꯊꯣꯛꯄ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯗꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯐꯥꯎꯕ ꯅꯥꯏꯠ ꯀꯔꯐ꯭ꯌꯨ ꯊꯝꯂꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯅꯆꯤꯡꯕ ꯇꯉꯥꯏ ꯐꯗꯕ ꯅꯠꯇꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝ ꯄꯨꯟꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭रे तंगाई फदना थौरमसिंगी ओइना मी पुनबा दुसु मियोय कुंदगी हेना पुनबदा अथिंगबा थमख्रे इम्फाल एरिया की ओइना इमा कैथेल अमदी मदुगा थंगनरिबा टेम्पररी मार्केट असि निमित 10 थिंगलगा थमदि थंगाल बाजार अमदी पौना बाजार न सिंग दुकान अहुमगी मनुंग अममम हांगनबगी थाउसिल चनबा होख्रे अतै डिस्ट्रिक्ट सिंग लैरिबा कैथेल सिंगी दमक डिस्ट्रिक्ट सिंग अदुगी डीसी अमदी ASP na phibam adu yenglaba matungda dukan ahum khudingi amamam pali naina hangdokpagi thausil ama satna bahokre bus winger magic van auto rickshaw e-rickshaw na singbada passenger sing apunba capacity gi tangkai kaktamak puna ba amadi passenger khudimak face mask sizinana ba khangankre asigumba kanglon kya lengakna lauthoklabasu masi mafam kya da mapung fana ngakna sattaba yauri asigumba thausadaba thawong asina COVID-19 laisat asi lakshinba ngamdaba mawongda sandoraknabagi maram oirakpa asi yenglaga district singi DC sing amade district police singna mapung fana yengsinanaba loinana ngakna satna hananaba thabak lakhotgadabani haidi DC singna lamdamadugi CSO sing community tribe singi loop sing search amade learning lesson gi loop sing na singba sing khandok biduna asigumba lainga ki kanglon sing asi mapung fana thabak to onthoknaba khonabada mating panghananaba amadi tonga department sing district level officer sing yawa district level awareness amadi monitoring team semnabasu lengana khanganki panma yabade miyam tinma mafam da tangai fada ngakna satkadaba kanglon sing amadi madu ngaktaba miyoi singbu faraga thiengadaba fine lengana lapthokpa leikhrabasu miyam tinba kaithel amadi mafam kayara kanglon sing asi ngaktaba kya yauribani haina spausna palli masum atopa tentakpa pawmana education gi additional director jail yokre
आयना थिंग्रब लरहुलुब अमग मरी लेने हाइबगी मरालदा ngasi Manipur lenga ki education as ki additional director RK Tenedi say yangkhai mapan ngasi chief judicial magistrate Imphal West na me tara faw numit tara ga mangani judicial custody remand pikre mak tha sigi tara ga mapan nagi ngasi faw police custody de lerakibane amadi makhatan April 13 faw numit mangani sang thakibane मा असी कोर्ट असिदा अमुक हना पुथोक्लबा मतुंग कोर्ट ना मे तरा फाव नुमित तरा गा मंगानी जुडिशियल कस्टडी रिमांड पिखिबनी हाइन पाउसन मखाताना फुंदोरक्ली अमसुम अतोपा अतेन मा पाउखरा लमलाई ए सिद येलहौबी नतबसिंग वोटर सनबा यारोय लमलाई एसेंबली कंस्टिट्युएंसी की मनुंग सना लेबा साबुंखोंग खुल पोलिंग स्टेशन नंबर 8/25 त मौसादगी लेरकपा नतबा नेपाली तारेट वोटर सनसिलंबा थेंगनबसि यामना लेबक थिबिने असिगुम्बा थवोंगसि याबा ngamloi हाइना लमलाई मपारी थगलुप LMTL की सेक्रेटरी लाइसरम बॉबीसना फोंदोखी अतोपा पावमना क्लास 11 की एग्जामिनेशन याइथोखरे काउंसिल ऑफ हायर सेकेंडरी एजुकेशन मणिपुर की क्लास 11 की एग्जामिनेशन मतम कक्तना मखाताबो ऑर्डर अमा थोक्त्रिबो फावबो याइथोखरे काउंसिल की सेक्रेटरी न खुयेक पीदना थोकिबा नोटिफिकेशन अमगी मतुंगिना कोविड-19 लाइसत की सेकेंड वेब अमसुम एजुकेशन इस डिपार्टमेंट ना अप्रैल 13 हायर सेकेंडरी examination 2021 yaithoknaba thokiba order adugi yenglaga examination asi yaithokpani haina su palli amaromda atopa pawamana pokna pham press ta bom langsin khibagi thaudok ta chenaba miyo ama police custody de remand pikre haukiba February 12 kaisam pata leiba pokna pham amadi People's Chronicle gi office ta hand grenade langsinduna aki akhang nangan khibagi thaudok ta chenabani haiba ama chief judicial magistrate Imphal West na thasigi kunthra phawo makhata na numit mangani police custody remand pikre ngasi ko na makhata na numit mangani police custody remand pikraba accused adudi Bisnupur district ki Kwakta ward number 7 gi laikhidraba Siraswuddin gi masanupa MD Aslam Khan Saikunni case asiga mari lainana district asigi Saiton Awang Laikai digi MD Iton Chawbi masanupa MD Abdul Hassan Saikun thraga mari hauji judicial custody de ready amasum accused tare namana bail lairibani hainasu pawsna makhatari amasum atopa paw amadana sexual assault senaba accused ama jail yokre masagi sai taraga tare rom tangai riba nupi amada sexual assault sathaki haiba maralda Special Judge Professor Imphal West na miyo ama megi tara faw numit tara ga mangani judicial custody remand pikre ngasi ko na judicial custody remand pikra accused adudi Kongpal Khongkham Laikai digi Sijaguru Mayum Sanatomba Allies angau sana sarwa sai kunga mapani mak tha sigi kunga ni thoi dagi ngasi faw police custody lerak matung case asigi ayona judicial custody remand player ga loinena court puthurakhibani case asigi ayona court thamkiba submission aduna palibadi saliba section asigi January 15 da victim gi apopana Imphal West Women Police Station wakat ama tharakhi hairiba wakat adugi matungina ma ki sahi taraga tare rom suraba subada ngairiba masanupi adu accused Sijaguru Mayum angau sana ko bomiyo mana mamang sahi gi September thara patchoi gi restaurant amada pusinduna masa sokre madugi matung sahi sigi January 13 da victim aduna accused adugi mayum la satkhi adumainamak nupi kharana victim adu thindorakhi bani haina spaushna palli marathana mapalam gi oiba paukhra mayam da hapsage Karnataka da ngasidagi sayol ani gi lockdown thamkhre Karnataka da haukiba pung kun gi mari da COVID-19 na miyoi lising kunthra ga mari hena na aduna masing yamna hengalakhiba adugi matungina state asida hayengdagi hauna sayol ani gi lockdown ama lakthokre hayeng numidang pung mapan dagi mathangi numit taraga marini faw state asida COVID curfew thamlagani haina Karnataka Chief Minister BS Yedu Yurapana haiki atopa pawmana COVID naba masing numit khudingi yamna sirakpadigi Delhi da poloinaba mafam la silaktre handak numit kharani sida suklep leptana numit khudingi COVID naba anaba sahum go yankhai hena sirakhiba haujuk Delhi da asiba poloinabagi mafam la silaktre Fiba masidagi COVID pandemic ki hengalagriba victim masing asigi poloifam oinaba matam kharagi oiraba phawbud anauba mafam sing semkat patari Delhi da ngasi sikiba miyoi sahum go yankhaini ngarangna sahum ga homdraga manga masum madugi mamangi numitana sahum ga nifuga nipan sikhi haukiba sayol COVID-19 ga mari lainana sikibagi sangsat ki masing adu sahum ga mari ni tamthiraba ani sobo web asidagi Sarai Kale Khan Trimation site numit khudingi asiba haksang humfudagi humdra pabolosinki adumainama hairiba trimation gi mafam adugi capacity di subnagi asiba haksang kungani thoi khaktani amasum asibagi masing asi amukke hena hengalakhiba yai haibagi wakhalda
ꯇ꯭ꯔꯤꯃꯦꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯒ꯭ꯔꯤꯟ ꯁ꯭ꯄꯦꯁ ꯑꯗꯨꯗ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯕꯗ ꯑꯅꯧꯕ ꯄ꯭ꯂꯦꯠꯐꯣꯝ ꯆꯥꯝꯃ ꯁꯥꯒꯠꯂꯤ ꯑꯅꯧꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯟꯅꯅꯕ ꯁꯥꯐꯨ ꯀꯟꯅ ꯄꯤꯊꯔꯛꯂꯤ ꯍꯥꯏꯅ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯈꯤ ꯑꯅꯧꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯅꯕꯒꯤ ꯊꯕꯛ ꯄꯨꯔꯤꯕ ꯀꯟꯁꯇ꯭ꯔꯛꯇꯔ ꯄꯁꯨꯄꯇꯤ ꯃꯟꯗꯜꯅ ꯐꯣꯡꯗꯣꯛꯄꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯀꯨꯟꯂꯣꯝꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯒꯅꯤ ꯑꯇꯣꯞꯄ ꯃꯥꯔꯐꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯪꯈꯤꯒꯅꯤꯁꯨ ꯍꯥꯏꯈꯤ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯑꯗꯨ ꯊꯕꯛꯅ ꯍꯦꯟꯈ꯭ꯔꯦ samna hairabda asiba miyoi adugi mari mata sing phawba mating piba yauri mari mata sing aduna sing insinba amasum atai thorang sing tawbagum thabak sing tawri laiba asigi manungda lairiba city sing amasum administrative body kaya su covid ka mari leinana siba paktaknana hengalakpa asida lamgi awat mayunare amasum nimit kharani gi mamangna karnataka gi konung bengaluru gi mapanda matam kharagi oiba Crematoria linkhatnaba governmenta mafam khandoknaba amasum madu develop tawnabagi thabak hawkhre haina Karnataka gi revenue minister R Asokana numit kharani gi mamangda haiki haina pausna makhatana phongdorakli amasum losilakpoina atop atin ma pau khraga mayamna share tawjage yamna mak laibak thiba pauni mayam New Delhi da UPSC exam thana balaiba urkhul dagi nupi ama covid na laikhidre urkhul district ki Kasum village dagi housingna UPSC gi exam thana ba Delhi da laiba tuithung Ungreison kaubi nupi ama ngarang COVID-19 na laikanaba ngamdana laikhidre mak tha nipan gi anga amasu miro libeni masai sei kunthra ni thoi shurabi nupi ase hauji New Delhi gi Mohammadpuri area da laibeni ma hawkiba tang kun gi mathoi hospital pukhatpa matamda masada lok khoba masum lehau laibadigi test tawra positive oire haba confirm tawki makha tana hawkiba numit kharane sida ma ki haksang gi phibam asi nomo gi phibam lusilaki mak siba matamda anemia amasum sepsis naki loinana heart fail oibadagi ngarang laikhidabani nupi asi laikhidraba matungna ma ke aroiba mathau mangam pangthokpham leitabadagi imung manungi miyoi singda awaba mayoknabadagi special commissioner of police Robin Hibu da mating pangna bhaijaki thaudo asigi matangda Robin Hibu na haikibada COVID-19 pandemic na maram oiraga aikhoigi akoibada uriba phibam asi yamna awabagi masakni asigumba upai leitabagi thaudo asi handaki asina ahanbani hospital gi bed amasum ICU phangnaba honabada awaba ama oi political gi influence leiba phawba bed amasum ICU phangnaba honabada awaba ama oi adubo awanung poklamdam gi oiba miyoi singi damaktadi amuk hen awaba mane north east ki christian singi oinadi mongolpuri amasum burali da lairun chanpham oiri leibak thiba thaudo adura laikhidrabi bungreison ngarang nungthil Mongolpuri da Christian gi satnabi matung ina lairon chanbagi tharam pangthokre thaudo asiga mari lainana imung manungi miyoi singna aroiba mathau mangam pangthokpham leitabadagi awaba taraba matamda Robin Hibuna mating pangbibagi damakta thagatpa phongdokli thaudo asigi matangna laikhidrabi ungreison gi masal nupi sonna haikibada imung manungi miyoi singna warba matamda Robin Hibuna mating pangkhibagi damakta mahak masa masuk imung manungi maikeri gi thagat phongdokli masagi sei kunthra ga mithoi khakta ngairibi tha nipan gi angang na puribi maki masena laikhidabasi yamna thamoi kainingaini amasum maki masi asi matam supada mamonta noktuna leiba miyoini masena laikhidabasi maki imung manungi oina asobo mangjaba manisu hairi amasum atopa tendakpa paw mana sanatun misi gi mayokta ban gi khongjang haukhre JSC gi khongjang na mahairoi singna sagotkani mahairoi lupsing Kurai thangjam laikai dagi RIMS da MBBS da manga suba semester tamliba sanatun athokpham singningai oiba mongna laikhidaba thaudo adugi asengba langa langjin putho o haina Justice for Sanatun athokphamna ngasi numidang wairam pung 6 tagi kaukhiba Manipur pumbagi pung 19 gi total shutdown gi khongjang hokre khongjang asigi manung chana ngasi numidang Imphal Urkhul gi lambi gi mafam kyada curfew gi athingba marakta miyamna lambida tire mai thaduna protest sadakhi Loshilakpoina aten ma paukhra face mask uptabagi fine lobagi mayokta wakalakpa petition mari dismiss tawkhre Delhi gi high court na car thoduna ithanta salabasu soidana face mask upkadabani haikhre atapa pawamana mask uptabagi Thailand gi PM fine thiankhre COVID-19 amuk hana saithing pirak libisidagi ngathoknabagi damak laibak khudingmakna rule sing semduna honari Thailand gi oina su marks uptaba miyoi sing fine lauragani haina laibak sigi government na laukthokhraba matung ngasi Thailand gi prime minister Prayut Chan Usana face mask uptana thulakhibagi damak $100 fine oina thiankhre haina su pawmana makhatana pale du ma hajikuna di pawsu matanga sai lusinjaraga du mem pawsu
ngasi khitang sangdokre tabu मैम मरु ओइबे इ पाव ओइबना मैम दा डिटेल्स मरिक सुमना पिजाबने दुगा पाथोक सगी सोखिबा लानखि के यावस मैम ngakpigani and thank you